ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯀꯩꯅꯣꯒ ꯑꯩ ꯑꯉꯥꯡ ꯑꯃꯒ ꯏꯅꯥꯎ ꯑꯃꯒ ꯐ꯭ꯔꯨꯠ ꯁꯂꯥꯗ ꯑꯃ ꯅꯝꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯉꯁꯤꯁꯦ ꯑꯃꯨꯛ ꯃꯥꯒ ꯆꯦꯂꯦꯟꯖ ꯇꯧꯖꯦꯅ ꯑꯃꯨꯛ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ ꯑꯗꯒꯤ ꯕꯣꯔꯥꯅꯦ ꯑꯗꯒꯤ ꯄꯥꯛꯅꯝ ꯑꯗꯒꯤ ꯄꯥꯐꯣꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯃꯣꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯉꯥꯃꯣꯛꯁꯤꯗ ꯑꯣꯏꯅ ꯇꯧꯖꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯥꯁꯨ ꯌꯥꯎꯔꯦ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯇꯩ ꯑꯇꯩ ꯅꯠꯇꯦ ꯁꯤ ꯆꯥꯅꯤ ꯆꯉꯥꯡꯅꯤ ꯁꯤꯁꯦ ꯑꯗꯨꯗꯨꯒ ꯉꯁꯤꯁꯦ ꯁꯤꯁꯨ ꯍꯥꯟꯕꯤ ꯊꯨꯕꯤ ꯇꯥꯟꯅꯗꯣꯏꯅꯤ ꯆꯦꯂꯦꯟꯖꯅꯤ ꯑꯗꯨꯒ ꯄꯅꯤꯁꯃꯦꯟꯁꯨ ꯂꯩꯖꯩ ꯃꯌꯥꯝ ꯄꯅꯤꯁꯃꯦꯟꯁꯤꯁꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯅꯤꯁꯃꯦꯟꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯕꯗ ꯌꯦꯡꯕꯤꯌꯣ ꯑꯗꯨꯀꯥꯟꯗ ꯄꯅꯤꯁꯃꯦꯟꯗꯣ ꯀꯩꯅꯣ ꯈꯪꯒꯅꯤ ꯑꯗꯣ ꯂꯥꯏꯛ ꯅꯝꯕꯁꯤ ꯃꯃꯥꯡꯗꯁꯨ ꯈꯔ ꯀꯥꯎꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯍꯟꯗꯛꯀꯤ ꯂꯥꯏꯛ ꯅꯝꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯉꯥꯛꯇꯪ ꯃꯌꯥꯝꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯈꯤꯇꯪ ꯑꯋꯥ ꯄꯣꯊꯥꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯄꯣꯠꯇꯣ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯣ ꯅꯪ ꯀꯃꯦꯟꯇ ꯇꯧꯍꯟꯅꯤꯡꯕ ꯄꯣꯠꯇꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯅ ꯍꯟꯖꯤꯟ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯩ ꯍꯧꯖꯅꯕ ꯇꯧꯔꯒꯦ ꯋꯥ ꯌꯥꯝ ꯉꯥꯡꯗꯕꯤꯗ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅꯒ ꯌꯥꯎꯁꯪꯗ ꯀꯔꯤꯗꯒ ꯑꯩꯈꯣꯏ ꯀꯩꯊꯦꯜꯗ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯤꯒꯤ ꯂꯦꯊꯣꯠꯁꯤꯡꯁꯦ ꯑꯗꯣ ꯀꯩꯅꯣꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯏꯕꯣꯟꯅ ꯁꯣꯔꯤ ꯏꯅꯦ ꯏꯕꯦꯟꯕꯤꯅꯒ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠ ꯍꯥꯝꯃꯤ ꯈꯪꯗꯦ ꯍꯥꯝꯗꯦ ꯈꯪꯗꯦ ꯅꯩꯈꯥꯏꯔꯒ ꯑꯩꯈꯣꯏꯅ ꯐꯖꯅ ꯂꯧꯈꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯅꯤ ꯄꯣꯠꯁꯦ ꯁꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯃꯣꯃꯣ ꯆꯧꯆꯧ ꯃꯣꯃꯣꯅ ꯍꯥꯎꯕ꯭ꯔꯥ ꯆꯧꯆꯧ ꯃꯣꯃꯣꯅ ꯍꯥꯎꯕ꯭ꯔꯥ ꯁꯤꯡꯖꯨ ꯕꯣꯔꯥꯅ ꯑꯣꯏꯅꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯌꯦꯡꯉꯒꯦ ꯁꯤꯡꯖꯨꯅꯗꯤ ꯑꯗꯨꯝ ꯑꯣꯏꯅꯝꯃꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯏꯌꯥ ꯌꯥꯅꯔ ꯄꯣꯠꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯧꯇꯪ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯀꯔꯝꯕꯅ ꯍꯦꯜꯂꯦꯗꯣ ꯑꯣꯀꯦ ꯑꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯦꯅꯨꯔꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯒꯔꯒ ꯇꯥꯏꯁꯦ ꯁꯤꯒꯨꯝꯕ ꯁꯤꯡꯖꯨꯁꯤꯡꯁꯦ ꯁꯤꯡꯖꯨ ꯆꯥꯕꯩꯅꯦ ꯀꯥꯏꯁꯨ ꯍꯥꯏꯅꯕꯅꯤ ꯕꯣꯔꯥ ꯄꯥꯛꯅꯝ ꯆꯥꯕꯒꯤ ꯑꯗꯣ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯥꯛꯅꯝ ꯆꯥꯕꯤꯔꯒ ꯐꯤꯒꯔ ꯁꯦꯝꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯨ ꯑꯗꯨꯒ ꯐꯤꯒꯔꯕꯨ ꯇꯥꯔꯗꯤ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯧꯏꯒꯅꯨ ꯑꯣꯀꯦ ꯁꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖꯁꯤ ꯍꯧꯅꯕ ꯇꯧꯔꯒꯦ So, are you ready? Yes. Okay. So, 3, 2, 1, start. Lettuce na sila. Wait, pudaya. Sampai kira, mana pudaya masuk sini mungkin ini kan dimang aja ya. Apa tuh? Kami lebih bro. Adik masuk ini kan dia. Kamu ni kalau apa kami nak apa? Figur pada pasal ni sih macam general ni pada dia singju jawa boleh ni. Anh mua thì không giờ. Dapat enam. Cái cái này. Bà quên xong đó. Cái này cái hồ đấy. Masih tambah di sini ya. Quay nhưng là cái này hồ bora rồi mua cái hồ đấy. Aku saya sih deh, susah masuk ke ni deh. Kami ni soal di kami bibir mo. Kami masuk soal nak par rồi, usah ke? Wah. Oh. Sudah boleh, mau siap sangat.
lettuce siga tawbidi pura bera kare sil le thochi dia gan no le bác ăn cái hàng rồi này Ủa? tôi chẳng thấy bác cái cua gì cơ cua gì bọt đạm này bác đi mungkin dulu tuh mau sa bisa jadi itu kan sih nggak ada Sa không ra cái này Để không tập nhá. Ăn được, ngon lắm. 미미 신주와 인도에와 좀 사이시 먹으라. Ăn hơi khàn, ăn đủ như thằng này. mà hàng cái gì này mua cả không được Chẳng hạn luôn xin rét. Phải qua lại. xin du thật đất kìa Rồi mình đi từ lúc phải. ini berapa hal ya Ai không xin thêm dâu á. Tụi mới vào căng á. Chỉ đâu rồi mà mình pi tao hết. Nó vào nó làm nữa. Tụi nó đi vào đi hỏi tôi tải. Họ đeo này thì đâu đi pi đeo được. ngang ngang cái gì ngang ngang cái gì hay là cái chết nó cái bò ra luôn đấy bò này đi lùi luôn làm sao làm mà xin đi lùi hết nó sao làm được Được không nữa. Đây, pi xuống cũng khá là gai thế đấy. giờ cái này Em mới lúc tầm 3 người chứ. Thì chỉ là tôi ngầm nó mà phải là extract tôi thì có thể rửa đuôi. Vì sao mình ai mà cùng cái thứ hai quá. Rồi. mà xin tàu đấy Rồi đây qua được cái đã. Bạn ngon rồi mà cùng nhau của nó cái vào lấy cành đó. Nhưng mà sao nữa nên là mà ví dụ cả hai được. Anh em như thế này. Không do nó mà cùng gì. mà xin bài sẽ này trong ăn nữa mà xin được bài trong ăn nữa mà hàng trong ăn đấy chúng Nhưng nó sẽ được. thank you Rồi bên đấy. Được điều cái gương tổng nói gì. chính nó khóc thì nó một cái là Không. Còn nữa. lettuce Quay cái chân thấy ai. đi lâu sen dai bông gái nào đấy không phải Ủa chứ, ở đấy. aduh silen semana han re masih gitu ay bora mari lem bora mari lem pai le sa rồi itu kayak ya Bây giờ gì?
ꯍꯧꯖꯤꯛ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯃꯇꯝ ꯌꯧꯁꯜꯂꯦ ꯉꯁꯤꯁꯦ ꯃꯤꯅꯤꯠ 10ꯒ ꯁꯦꯀꯦꯟ 19 ꯍꯥꯏꯗꯤ 19 ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦꯅ ꯉꯝꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯅꯤꯁꯃꯦꯟꯁꯦ ꯑꯩ ꯉꯁꯤ ꯄꯣꯔꯃꯤꯅ ꯄ꯭ꯂꯁꯇꯔ ꯅꯞꯆꯔꯦ ꯍꯥꯏꯕꯤꯔꯣ ꯄꯅꯤꯁꯃꯦꯟꯁꯦ ꯀꯩꯗꯧꯁꯦꯕ ꯄꯅꯤꯁꯃꯦꯟꯁꯦ ꯉꯥꯏꯍꯥꯛꯇꯒꯤ ꯇꯧꯔꯛꯈꯤꯕ ꯄꯅꯤꯁꯃꯦꯟ ꯉꯁꯤ ꯄꯤꯖꯒꯦ ꯑꯩꯅ ꯉꯁꯤ ꯉꯝꯃꯝꯃꯤꯅ ꯃꯥꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯃꯥꯂꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯥꯁ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯥꯁ ꯇꯧꯖꯔꯣ ꯑꯩꯁꯦ ꯍꯅꯨꯊꯪꯁꯤꯗ 이거 오케이 ꯑꯗꯣ ꯄꯅꯤꯁꯃꯦꯟꯅꯤ ꯍꯥꯏꯅꯈ꯭ꯔꯕꯅꯤꯅ ꯃꯥꯂꯤꯁ ꯇꯧ ꯇꯥꯔꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯗꯣ ꯃꯥꯂꯤꯁꯁꯦ ꯃꯤꯅꯤꯠ ꯀꯌꯥꯃꯨꯛ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯣꯏꯁꯟꯐꯝꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯇꯧꯗꯣꯏꯔꯣ ꯄꯣꯠꯁꯦ ꯇꯧꯒꯗꯕꯅꯦ 오케이 so ꯑꯩ ꯃꯥꯂꯤꯁ ꯍꯧꯖꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯥꯂꯤꯁ ꯍꯧꯖꯔꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯤ ꯅꯨꯄꯥꯁꯦ ꯃꯥꯂꯤꯁ ꯇꯧꯔꯣꯏꯌꯦ ꯄꯅꯤꯁꯃꯦꯟꯁꯦ ꯉꯁꯤꯗꯤ ꯑꯩ ꯐꯖꯅ ꯁꯣꯛꯄꯩꯗ ꯑꯣꯏꯔꯦ ꯆꯥꯕꯗ ꯑꯩꯅ ꯉꯝꯃꯝꯃꯤꯗ ꯈꯔ ꯇꯧ ꯇꯥꯔꯦ ꯐꯔꯦ ꯃꯥꯂꯤꯁ ꯇꯧꯔ ꯃꯥꯁꯦ ꯁꯣꯔ ꯊꯥꯗꯠꯀꯦ ꯍꯅꯨꯊꯪꯁꯤꯗ ꯑꯩꯕꯨ ꯇꯧꯔꯤ ꯃꯥꯂꯤꯁ ꯇꯧꯔꯦꯅ ꯇꯧꯔꯤꯁꯤ ꯁꯤ ꯃꯥꯂꯤꯁ ꯈꯨꯇꯧꯁꯤꯗꯤ ꯁꯤꯗꯧ ꯃꯥꯟꯁꯤꯜꯂꯦ ꯂꯣꯏꯁꯤꯜꯂꯁꯤ ꯁꯤ ꯃꯥꯂꯤꯁ ꯑꯩꯅ ꯆꯦꯟꯖ ꯊꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯨ ꯉꯥꯏꯕꯤꯌꯨ ꯁꯣꯏꯗꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯥꯝ ꯊꯦꯡꯅꯔꯁꯤ